Ngaranungdan phone ki ba pandang ki pau che de ki maru e ba pau khara khanga cheraga miam da khudo tamjege sieng ki convoy te attack taropa ko komi ne condemn taw khrei kuki khulai fiber sing terrorist ne hane nak thokada bane ko komi tha sigi tara da jiribam lambi ki ko le manakta kuki khulai fiber sing ne manipur ki chief minister m berenge advanced security convoy ta ambush tarok khipagi thawang coordinating committee on manipur integrity ko komi ne akama mong da condemn taw baga lonina kuki khulai paiba group sing terrorist organization ama oina lauthokna ba mari leina ba singda taksilakle kokomi ki media coordinator y churji kuma khumana thadoropa jero amada step force sing da hakthengna khutharak liva sigi ona taina vada central security force sing na kariguma thaba amata pakhatana laiba sina atabo wahang ama ohele hawrakpada kanglu ki irang oina uhanna bo hotna khiba state asida thokliba irang asi Haujiti kuki terrorist group sing ne state Leingakta mayok na lan hopane haiba mayam na mayak singhale mamang seigi me ahumda churchampur amani trobrung kangbaida laiba maite mecham chingda khut thab haurakhiba matamdagi hauna kuki sing ne irang asi kangluki issue oina uhanna ba yamna kana hotna dan lakne aduma puthawanga chidi kuki narco terrorist sing ne state asi buthukaina ba yat palalong ne masida central government na chathariba thawong asi State asigi miyam gi tangdu laitana laibada akaiba pibada natana State Leingak ki authority da akaiba pibane kuki singna chatharak riba asi gomba attack sing asi thengnabada amadi ngakthokna ba hotna baga central force sing ne state force sing da mateng pangdriba asina irang asi makhatan thokana ba sinduna Indian state asina masagi State Leingak ki mayokta kuki group sing da saukale haibata le hauji thokliba watho asi loisina ba India government na athuba matamda Chap chaba thaba pakhakadabane kuki terrorist group sing bangak semba amadi lona mating pangyana miyamna chingnari ba Indian security force sing maru oina Assam Rifles ki mathakta mapung phaba investigation chachagadabane asumna amato oina chaminari ba asi India ki ngamkhai gi wangbada lanthokna Myanmar phaba yawi masina makhatan irang tho anabagi maram ohele central government na maite miyam ki mayokta process war chachana ba tharong ya le haibase Manipur ki yellow mi miyam na khangba mathau tai kuki group senge Leingakpa suspension of operation through agreement tawnari base terrorist group sing asi bulamdam asige agent group sing mayokta counter agency operation chachavada sijinari maramasi state asigi miyam na isa gi tungi laibak lepchana bagi damak chaba thaudang loba matam oire state government na kuki terrorist organization sing asigi mayokta chaba thabak pakhakadabane Hai basing asi thaba oina paikha pangamdrabadi labdama siwa amadi miyambu ngak se mangamda bagalonyana makhata na miyamgi mihud oibada matik sadre hana lawgani hana phongdorakti Leingakpa heitrabadi leingak paiba thadokpiyu Meira paibi state asida haujik lariba lenga asi miyamgi punsi amadi lanthum ngak pangamdraba hangi lenga oire Leingakpa heitaba oirabadi leingak paiba thadokpiyu ngangadabana Leingakpa henji hana ko kaithel apuma Meira paibi amadi Chingjamai apumba Meira paibi ki maikadagi demand tawrakne Manipur press club tanga si Meira paibi ani asina chinduna pangthokiba paugi mifam amada kwakaite apumba Meira paibi ki president Shaubam Sobita na phongdokhibada mamang segi me ahumdagi hauduna kuki singna maite phurupta atamna na chatharakwa lana maram oiraga miyoi kaya amagi punsi mangankre kaya amana lanjena duna mayumakai amadi lantum kaya mangtakre Say ama henjil aklawalan asina maram oiraga miyamgi punchiro amadi chimilon da saung chechen ama piraktuna miyam khamteng na awaba mayoknari chera asida nang hongna amuk jun tarukta kuki khulai fiber sing jiribam da leiba maite kol sing de attack chachaduna michi mina yawboga dunina miyoy kya lan genere lantung kaya ama sumang takle jiribam bo amuk lanfam ohenna ba kuki sing na hotnariba sida haujik leiba lenga asina hangilenga kumyeng jun leiri Assam Rifles na kuki singi michang yenglaga maitei singna chatharak rivalan asiya ningdei matiksa daba security advisor Kuldip Singha shindo o mangalam tamashigi miyamgi ihul khanga thabak tawbangam drei haujik lariba lenga asina su maitei amadi kuki haiba khadana manaba miyeng da lamdam asida ing tapa hanjilahna ba honau sinda khakta haiba ke mota thabak to oino ontho haina su mahangna appeal tarakti miyam amadi khulngakpa singa loyana lafam singak selagani Irang na maram ojo na law uba yada na lairiba lawfam singbo, law uba yana ba lengang na paikhalakliba thaba asi miyam na piningay oidre. Maram asi na handaki law uba dadi kokomi na miyam amadi khulngakpa singalo na lawfam singak sembagi thabak
paikhatkani haina coordinating farmers wing-gi campaigner ke thoibana phongdorakli. Kokomi farmers wing ne sinduna monsoon cultivation in affected area of present crisis ki matangda Manipur Press Club ta ngasi pangthokiba nomogi oiva discussion da wafam asi mahangna phongdokibani. Mifam aduga mai lenina ke thoibana haikibada mamang saidigi me ahumdagi kuki singa chatha rivalan asina lau uba yadraba laufam si lengang lau uhanbagi thabak khara paikhalei aduba hariba thaba adu mapum phana paikhapa ngamdana lau pari lishing kaya lau panba ngamdana toke asiguma phibam asi sahi asida sumay ngaduna chinjakta mipan tambagi achobo issue ama lakpa yare. Mifam aduda amba president Pitomba Kokomigi coordinator PA Somendro yauna irangi chacheng nangliba Manipur ge tunga ba mafamsingdagi lakpa lawmisingchu saru yakhi. CM ge advance convoy jiribam yarakre jiribam na tholebe irang asi haktengna yengsinaba Chief Minister jiribam na chatnaba thorang toriba asiga mai lena CM ge advance convoy team ngasi nungthilpung ani makhairom tawada jiribam headquarter da yarakre press na phangwa pawda Chief Minister nongthoma beren jiribam da hayeng sakadra habage chapchaba numiti khangmangamdre adubu mahaki advance convoy team ngasi nungthil jiribam district headquarter da yarakre Ningsing mayabadi CM ge advance convoy kango adu ngarang jiribam gi daba Imphal dagi lakpada National Highway 37 gi Sinam Village yoramdai da kuki merton singna ambush charakpada convoy kango driver civilian thangangaram dagi moirang tem Aziz Elias Bobo sei kuntragani thoi nongmaina fanduna CJ hospital da laikanaribani masina maram oidina convoy kango adu ngarang jiribam district headquarter yongsibang ngamda layakpani thakdok thokraba matung Manipur police gi ADGP Amagalojana Chief Minister ge advance team ge leader oina ahamba MR ge CO Dr. S Ibomsa Commando Convoy team amadi Imphal East ge Special Commando ge personnel si yauna sangsinba hokibani adubu numidang gi matam osilakpaga lojana makhatana pamdab thawdoksing tholokpa yabagi chingnaba leibane Imphal jiri lambida station tawduna lekibani haire. Manipur da peace and normalcy halaknava AR na kana honari Assam Rifles amadi North East India da khwaidagi leader force ne Manipur ga achepa mari amalai maramasne state aswida peace amadi normalcy proknava Assam Rifles na sukana honare hana headquarter 9 sector Assam Rifles ki Brigadier Ananya Boral BSL na phongdokre ofam asinga si Imphal hotel manakta laiba Sanjibani ta pangthokiba school development program hawdokpagi thoramda phongdokibani tha asigi ahum dagi AR amadi We Care Scheme Solution ani ki marakta yana kiba Memorandum of Understanding ki matung ena training maudra khangatuna hospitality amadi retail management gi lamda chayotra ani thoi changna pigadabane training asigedama administrative infrastructure na Assam Rifles na provide tawgani amadi faculty na We Care Solution na puthokadabane training program hawdokpa aduga mai lenana Brigadier Ananya Boral na phonokibada Assam Rifles amadi We Care Scheme Solution ani punduna hawgalakliba naha singbo scheme development amadi import tawduna thabak phangana bai maikaida puchinaba hotnabane training program asi loiraba matungda mai paklaba candidate singda national scheme development corporation na accredited certificate sing pigani loina maru oina organization singda thabak phangnaba lambi chu pigani haiki